Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Manipur hauzik oirlibi phibam asida miyam marakta charangnaba amadi neta daba wakalon ama lagliba asida maikai kyadagi santi oina leibinaba appeal tawrakli. Manipur hauzik oirliba santi raksagi phibam Mukhyamantri Nongthomam Birena sababati oiduna yengsinkre. Manipur oirliba phibam asida miyamna santi leina amato oina mamangaidagi leiminarapagum leiminanaba Raijapal Anusaya Uikena appeal tawri. Irang na solaba miyoy kyabu mateng oinanaba raijagi home bibagna helpline number sing hangdokle amasung Manipur hauzik oirliba tangdu leitadabagi phibam asigi matangda Griha Mantri Amit Shahna Mukhyamantri Nongthom Birenga wari sanakre. Manipur oirliba phibam asida miyam marakta charangnaba amadi neta daba wakalon ama lagliba asida maikai kyadagi santi oina leibinaba appeal tawrakli. Manipur hauzik oirliba santi raksagi phibam Mukhyamantri Nongthomam Birena sababati oiduna yengsinkre. Mifam aduda mantri sing MLA sing saruk yaki. Mifam aduda raijasigi miyamda appeal tawraduna sarkarna kudakta hingsa toktuna santi amasung nungsi chanaba puraknaba appeal tawri. Mukhyamantri na hai ngarang digi hauna raija sida oirliba phibam mikup nahum singna yengsilli. Raija ki police ki mateng panganaba rapid action force ki company ani Imphal la tunglare makoi singbu sensitive oiba mafam singda deploy tawba haure. Masigi mathakta lanmina flag march chatnaba thorang tawre. Mukhyamantri na tonga sasinaba photo amasung video sing sandokpidanaba appeal tawraduna hai miyamna yariba makai dharmagi oiba mafam sing mandir amasung church singda attack chathabagi thabak khudakta tokpiyu. Mukhyamantri na hai raijasda leiminariba mipung khudimak sahicha kayadagi nungsi chanina leiminaraklabani maram aduna hauzik oirliba phibam asida amata oina santi puraknaba honaminaduna tungi mirolgi damak yaifanaba honaduna chakotpa raija ama oinaba honaminasi. Siri Biren hai mioi bagi lichat sataba singi mathakta sarkar asina akan bathabak lokhorkani lamdam asida leiminariba jati kangluk khudimangna hauzik thokliba hingsa asi khudakta toknaba sarkar bu mateng pangbinabasu appeal tawri. Manipur hauzik oirliba phibam asida miyamna santi leina amato ina mamangaidagi leiminarapagum leiminanaba Raijapal Anusaya Uikena appeal tawrakli. Cherolamada Raijapal hai miyamna jat bijat dharmagi khenaba thamdana amato ina leiminanaba honagadabani. Raijasida hauzik thokliba thokdok asi laibak thibani haina Raijapal na hairaduna thoningdaba thokdok makhatana thoktanaba wari sanaduna loisinaba honasi. Miyamna nungsi chanana santi leina himminanaba honasi haina Raijapal na makhatari. Amaromda Mukhyamantri Nongthomam Biren singna Manipur hauzik oiriba phibam asida miyamna yumpham yaudaba pausing thajabiganu aikhoi masel punna honaduna santi puraknaba honaminasi hairi mikhalda karaklaba mihut sing civil society organization sing club maira paibi mahiroi loop singna punna honamiduna puning phathana leibinaba Mukhyamantri na appeal tawri mahok sadigi hauna lamdam asida kanglup masel amaga nungsi chanana leiminarakli masi kahendanaba aikhoi punna angamba thakta honaminasi hairi. Water Resources Mantri Wahengbam Newmain hari Manipur hauzik manglomda sangsilliba raija amani. Tanja asida ngarang dagi pamdaba thokdok kaya thorokpa asina raija sibu chokot lambigi maning halanbaga chap manaragani. Mukhyamantri ki darbar hall da pangtokpa paugi mifam amada Manipur Naga Legislature Group ki mahut siladuna Shri Wahengbam hai raija sida hauzik thokliba pamdaba thokdok asi laibak thibani. Asigumba thokdok asina kanagi mangjabano haibadu khangadabani masida toiba amasung poba haibagi wafam leite. Shri Wahengbam hai haukiba matam khara asida raija asida G20 yauna Miss Femina amadi lemjaningai orba program kaya marum pangthoktuna raija si manglomda sangsilingai cherakta asigumba thokdok thorakpa haibasi laibak thibani. Manghai asigumba thokdok asi amuk ana thohandanaba amasung lephanaba miyam punna amato oina honabagi tangai fadaba lei. Yaningdaba khudimak wari sanaduna santainaba purakpa yabani hairaduna mantri na hai miyamna yariba makai tonga sandoktanaba honabiyu. Manghai tongan mafam singda panduna leiramba miyoi sing hondokpa amasung mi kanbagi thabak changsili. Oirliba phibam asigi matangda Mukhyamantri na Griha Mantri Amit Shahga paudam kre. Irang asi laksinaba raijagi police force bu mateng pangnaba paramilitary forcing lamdam asida thunglaba hore mantri nai raijasda leriba tongan ba paramilitary forcinga wari sanaduna irang asi laksinaba honari. Manipur se kamaina mang tha sera hana kanna honaduna
international level da akhoi bu recognize to bulakwa G20 yam successful in conduct to khiba adu loina khoi gi Manipur da infrastructure development skill development tongan development se khoi purak tuna Manipur state se picture of so akhoi yam advance oiba state ama oihana na khoi honoring eda khanghau dana ngarang evening degi sigumba thok handing da badugumba thodok thokhiba si akhoi naga legislatures mode silaga praja panamangpu appeal tawningi miyam khanthabiu asi kana gi damakta mangjabno harga miyam punamak gi damakta mangjaba khaktani kana na sosida winner su leiroi kana na su tongnangai su leiroi kana ba phangdadoba kana su leite mangjana ngai khaktani akhoi hojik hingebase matung manauda akhoi cha su singi su hingebani hojik akhoi leiriba akhoi gi generation gi su hingebani akhoi miyam nungai na paminaraga kamhaina akhoi advance oiba state kumna akhoi su advance oisera haisna akhoi tongang ba policy puthokna akhoi honoring eda asigumba thodok thokpa se akhoi Manipur bu maning damuka pull back tawbadugumba thodok amani Shri Wahengbam Numaina Makatan hai Bharat asi Ganatantra Satpa Laibak amani Ganatantra Satpa Laibak amada miyamna phongdok ningba wafam sing phongdok pa yai tawbutabu madu miyamna yanaba oigadamani miyangi oiba khongsak Ganatantric oiba mongda satpada sarkarna athingba leite adubu khangawdana pamdaba thokdok tholakhiba adu sarkargi maikaidigi asoiba leikide khali Kongsat adula saruk yaba kanagumba kharana irang sagalakpadigi hingsa adu thokhiba oiramba yai ngasigi mifam aduda transport mantri Khasim Basum MLA sing Sabasri Ramuiba Janghenglung Pamai Ke Lesio amasung J Kumosa saruk yaki Sipsena Manipur Pradesh na hairi yaning daba pen daba khudimak amato oina phaminarga wari sanaduna loisinba yai Imphal gi Babu Parada leiba dolgi office ta pangtoba paugi mifam amada dolgi president N Tombin hai sahi saya cha kaya dagi amato oina leiminaraglaba mioi singi marakta kariguma pen daba kharadagi thoning daba thokdok thorakpagi thorakpa haibasi laibak thibani Manghai hojik orelba phibam asida kanagumba amatana rajniti gi khudong saba lawroidabani miyam amato ina hingsa asi loisinaba honagadabani hojiki phibam asida sarkarna khulgi khulakpasing amadi CEO sing lusingba singa punna phaminaduna wari sanabagi tangai fadaba leire khangongdana kanagumba amada natragana government da pendaba kharadagi maral lejadaba mi singi thawai mangba maral lejadaba singi lanthum yum kai mai sakpasi tasengna masi akhoi Shiv Sena na masi yamna nungaitaba aduga masi punamonu su nungaitaba oranguni hena khali maramadana amuktanga hanna akhoi sahi sha kaya leminaraba akhoi zat bijat akhoi punna leminaraba saru morona dana morong pangoina sakbukham du samina dana lagminaraba akhoi khoi punamak nungsi chanana ungtang khandebiyo Ujik leriba khoigi sarkar sina thabak thorom tawbuda penaba lergasu madugi tatuk tasin tawnunabagi tanjado aikhoigi kuthangdabu orabasu lamdamdugi leader singi kuthangdabu orabasu madugi penaba aduga nungaitaba mayam singindo leriba sarkar sina tadabu yarwa tabam thoe Tabiriba Pawasi Akas Bani Imphal Degini Manipur hojik oirakliba phibam asina sohallaba miyamda mateng oinaba raijagi home bibangna helpline number hangdokle khudongkiba nanglaba miyamna sarkarna piriba telephone number sing asida phone torpa yagani telephone number sing adudi 9436034077 700-525-7760 8794475-406 87-309-31414 amasung 7085517-602 ni Maragasda hojik oriba santi raksagi phibam asida mioi kya sinmi sing amadi official sing panduna leiriba singidamak sarkarna ahanba Manipur Rifles second battalion Manipur Rifles amasung Khuman Lampak Sports Complex da matam kharagi oina relief camp hangdoktuna thamle Raijagi Commissioner Home na thokpa cherol amagi matungina Imphal West amasung Imphal East ki Deputy Commissioner amadi SP singna camp asida leiniba mioi sing ondok onjing tawbada mateng panggadabani
केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर आर.के. रंजन सिंह मियाम न पुनिंग फाथना लेबिनबा अपील तौरी आकाशवाणी की थोंग पीब पाउजेल मंत्री हाई हौजिक थोलिबा पामदबा थौदोक असि मखाताना थोक्तनबा पुनिंग फादरगा वारोइसिन अमा पुरकनबा होनामिनसी मांगना हाई मियाम मरक्ता पाउ फाउनदबदगी थोरकलिबा थौदोक असि थोक्तनबा अमसुंग हाना चिंगमी तमी हाइदुना अमतोइना हिंगमिनरम अदु मखाताना लेनबा होनामिनरसी हुजिक मणिपुर थोइबा पामदबा थौदोकसिंग इरांगसिंग असि थोक्तनबा अखोय खुदिमोंना पुनिंग फादरगा शांति ओइना रिजोल्यूशन अमा पुरागा अखोय पुन्ना हिमिनौकी हानागी पांदम सिंगना सुंतमगी अखोय तोंगान तोंगानबा ethnic community se अखोय हौरफम दि अमता ओइबनी लोन सु टिबेट गवर्नमेंट लैबनी अदिना सिगुंबा इरांग नांगा की ओइबा नुंगाइना दबा पाउ फाउना दबा मयाम तक थोकपा मिसअंडरस्टैंडिंग थोकपा लोकलोन सि हुजिकी ओइना दि अखोय फादरगा मसी इसिमिना थोंदनबा अमुन थोंदनबा अखोय पुनः होनामिनसी हाइबसिमा आइगी तरफतदी प्रजा मियामदा इनोना खुरमजबग लोइना हाइजरी लोइना अखोय हानगी इनता पांबा मणिपुर चिंगी तमीगी मणिपुर तो अमुक हन्ना हंजलगना वाय अखोय पुनः होनामिनसी हाइबनाइ आरोबदा अमुकसो हाइजरी मिजोराम की मुख्यमंत्री जोराम थांगाना मणिपुर हौजिक ओइरग फिबम असि लोइसिनब होनबदा महांगना पांगबा याबा मतेंग पांगनी हारी मुख्यमंत्री नोंथोमम बिरेंद इबा सिटी अमदा श्री जोराम थांगाना हाई मणिपुर थोलिबा थौदोक असिना नेशनल की न्यूज सिंगी हेडलाइन ओइबगा लोइनना अवांगलोंपोक लमदम की शांति रक्षादा अकाइबा पीरे मांगनाई मणिपुर अमसुंग मिजोरामना हौकिबा मतम सिंगदा म्यांमार अमसुंग बांग्लादेश ओइरगलिबा राजनीति की फिबम अमसुंग कोविड-19 की चैथेंगना अवाबा कया मायोकनाली असिगुम तंजा असिदा हौजिक ओइरगलिबा फिबम असिना हेन खुदोंग चादबा मायोकनाले हिंसा असि अथुबा मतमदा लोइसिलगनी हाइबगी थाजबसु महाकना फोंदोकली कक्सिंग बिष्णुपुर चुराचांपुर अमसुंग चांदेल जिला दा हौजिक ओइरगलिबा फिबम असि अमुगना थोंदनबा सुगुनु गताइनबा मफमसिंगी ओइबा यूथ कमिटी अमा सेमक्रे सुगुनुगी SDPO ऑफिस पांगथोबा मिफम अमदा खुलगी कुलाकपसिंग अमदी CSO लुसिंगबसिंग अमसुंग सुगुनु केंद्रगी MLA के रंजित सिंह सरुक याखी अखोगी कक्सिंग पाउमी नोंमाइथेम भावेश्वरना हाई मिफम अदुदा लमदम अदुदा शांति पुरकनबा पुन्ना होनामिनबा करिगुंबा पामदबा थोकदोक थोरकपा दा अमतोइना मायोक यामिनबा निसागी पोलमसिंग योलंदबा हाइबा वाफमसिंग यानकी हारी मिफम अदुना शांतिगी वारोल संदोक्तुना अमतोइना लैमिननबा वाफमसिंग खनकी हारी CPI मणिपुर स्टेट काउंसिल असु मणिपुर थोलिबा इरांग असि खुदकता लाक्सिंदुना शांति हंजलनबा होनबियु हाइना सरकार की पुनिंग चिंगसिलकली आकाशवाणी इम्फाल की पाउ ताबिरी मणिपुर हौजिक ओरिगलिबा तंगदु लेतादबि फिल्म असिगी मतंगदा गृहमंत्री अमित शाहना मुख्यमंत्री नोंथोमम बिरेंगा वारी सानक्रे गृहमंत्री ना हौजिक ओरिगलिबा फिल्म कुमना येंसिनबगा लोइनना राज्यस्य शांति हंजलनबा होनबदा पांगबा याबा mateंग पांगनी हाइदुना थाजबा पिरकले हारि राज्यस्य हौजिक ओरिगलिबा फिल्म केंद्रना कुमना येंसिनबगा लोइनना फिल्म असि लाक्सिनबा पैरामिलिटरी अमसुंग सिक्युरिटी की अहनबा फोर्सिंग थाजिनबा हौरे राज्यसिगी जिला अयामबदा कर्फ्यू थमजिनबगा लोइनना राज्य सरकारना मोबाइल डाटा सर्विस नुमित मंगानिगी ओइना थिंजिनख्रबनी Youth in Democracy and Governance haiba hiramda Youth 20 consultation mifam ngasi Imphal da kendra gi mapang thorom Rajya Mantri Dr. Rajkumar Ranjan Singh na hogdokre thorom du wangang bada mantri nai Bharat na G20 ki presidency oiba asina malem da Bharat na tawba ngamba mayam adu uthopagi khudong saba ama pire mangnai Bharat asi malem gi khwaidigi mising yamba lebak ama oibatana tana ganatantra gi haurakpham suni मांगनाई भारत G20 की प्रेसिडेंसी ओइबा असिना चावरबा थौदांग कयामरुम लइरे मालेम असिदा लाइसत कयाना अमदी यूरोप लेबाक सिंगदा थोकलिबा लान सिंगना मालेम असिदा सैथेंग कयामरुम पिरबसु भारतना G20 की प्रेसिडेंसी ओइबगी खुदोंगचाबा असि लौदुना थेंगनरिबा खुदोंचादबा सिंगी वारोइसिन अमा पुरक्तुना मांगलोमदा चंगसिनबा होनरी मांगनाई Youth 20 फोरमना G20 लेंगा की मकोकसिंग अमसुंग सरकारदा नहासिंगी वाखलोन अदु फोंदोकपगी खुदोंचाबा अमा पिरी राज्य की तोंगान तोंगान जिला सिंह थमकीबा कर्फ्यू मरम ओइदुना नेशनल हाईवे सिंह गाड़ी चथोक चसिंदा अपनबा तोकले जिरीबामदगी लाकपा मालपुबा गाड़ी कयामरुम नोनेगी आर्मी चेक पोस्ट अमसुंग पुलिस आउटपोस्ट सिंह पंदुना लेरी अदुमोइनमक हौजिकमकी ओइना पामदबा थोकदोक थोकपगी पाउ लेते अरोइबदा मरोइबा पाउ मणिपुर ओरगलिबा फिबम असिदा मियाम मरक्ता चरांगनबा अमदी नेतादबा वाखलोन अमा लागलिबा असिदा माइकै कयादगी शांति ओइना लेबिनबा अपील तौरकली मणिपुर हौजिक ओरगलिबा शांति रक्षा की फिबम मुख्यमंत्री नोंथोमम बिरेना सभापति ओइदुना येंसिनक्रे मणिपुर ओरगलिबा फिबम असिदा मियामना शांति लेना अमत ओइना ममांगैदगी लेमिनरपगुम लेमिननबा राज्यपाल अनुसुया उइकेना अपील तौरी
irangna solba mioi kya bu mateng oinarba raiji gi home bibangna helpline number hangdokle amasung manipur hojik oirakliba tangdu leita da big film asigi matangda griha mantri Amit Shah na mukhya mantri Nongthomam Birenga wari sanakre pau loijare